they vayu haisena machida moina dynasty singa sai koina ani khaidok pasima koi hana establish tawkreko solar dynasty ka aidi numitki ama adagi thagi ama adu numitki dynasty sidan ningthau ama leirami magi mamingsi vrika kawe vrika ki machanupase vayu kawe vayu sina magi mapase leigidraba matungda ningthau oire ko adagi vayu si masi amna afaba ningthau oiba achumba chatpa aduna masi earth dasu rule taweba prithvi dasu aduga akoina prithvi sida miyoibase magi gundugi matungina class marigi makhada khaidue brahmanas kshatriyas vaishyas sudras adagidi mana magi gundugi matungina masida poklakpa magi class se sigi matungina magi duty leibado adudu pangthokpaduneba miyoiba amana magi madugi kanose poglakpa magi class tugi matungina mai duty layeba adugi duty du prescribe tawrakpa duty se pangtho haiba adu pangthoktragadi yamna kano yamna chamamnaba ama oirakaneba aduna koina masigi class marise sidaisida duty prescribe tawra ise karino haibasi narada purana na mana phajana sida takpiri aduna ngasagi akoina vayu si amuk akoina pankri semaning jang seba karigino raga vayu sina panba matamdadi hujiki class mari sina mai mana tawgadaba mathaudo adu tawweba matamduda aduna akoigi prithvi se saigi 7 reason oina akoi khaido na koina nahan amuk ngarang pabada yaukre duai paina aduna ningthau vayu sina aswameda yagna haiba yagna sida sagon se sacrifice tauba adugumba yagna ama pangthoe pangthokpasina ningthausi yamna singba adumana singabanina magi yeknaba singse mana doina mangammeba adu kokse buddhi se leiradi yeknaba singamba koina ko aduga ma napaliba miyoi magi praja singse su yamna nungaina layeba aduga nong sisu matam chana lae matam chana laabanina cheng chak akoigi phajana chana na basisu phajana pothok se thoeba aduna matam sita di muni risi sing sisu mana lining ningba khotningba se phajana ki dana masa lining jareba aduga pa bhaibase maduda leiramdeba sumaina mai mana tawgadaba mathaudu tawnarabanina adagi lai khoramgadabasu adum khoiramba aduna matam chana akoigi nature sinasu nong tagadaba matamda nong tarakpa nong tu phajana tarabanina akoigi chananaba thaknanabasu phajana leirakpa adumain tawdana vayu haiba ningthau sina palingai matamdudadi yamna nungaina pa haibase leiramdana prithvi sida palami and haireko adagidi 90,000 years se yam nungaina palameba madugi matung daidi hetta kano problem mayam se start tawreeba adagidi mana problem se start tawre isa kamaina tawre ino haraga vayu haibagi makok se haiding asagi ningthau se vayu ne mai makok se da mana khalleba mana khalle se aise mayam si toina mag rule tawre aise yam powerful oire aduga aina yagna su phanayam na katle aduidi mayam na
ꯀꯩꯅꯣ ꯃꯌꯥꯝꯅꯗꯤ ꯅꯤꯡꯉꯤꯁꯦ ꯂꯥꯏ ꯅꯤꯡꯉꯤꯅꯤꯗꯅ ꯑꯗꯩꯗꯤ ꯅꯤꯡꯊꯧꯁꯤꯅ ꯃꯥꯅ ꯃꯌꯥꯝꯁꯦ ꯂꯥꯏ ꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯁꯤꯅ ꯑꯩ ꯑꯣꯏꯅ ꯅꯤꯡꯒꯗꯕꯅꯦꯅ ꯃꯥꯁꯦ ꯈꯜꯂꯛꯑꯦꯕꯀꯣ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯑꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯄꯥꯜꯂꯤꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅ ꯄꯥꯜꯂꯤꯕꯅꯤꯅꯦꯅ ꯃꯥꯁꯤꯅ 90,000 ꯍꯥꯏꯕꯗꯤ 90,000 ꯀꯣ 90ꯁꯦ ꯀꯌꯥꯅꯣ ꯏꯃꯥ ꯃꯧꯗ꯭ꯔꯥ 90,000ꯒꯤ ꯆꯍꯤꯁꯦ ꯃꯥꯅ ꯄꯥꯜꯂꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯃꯥꯁꯦ ꯂꯩꯕꯁꯤꯗ ꯃꯥꯏ ꯃꯀꯣꯛꯁꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯑꯃ ꯂꯥꯛꯑꯦ ꯃꯀꯣꯛꯁꯤꯗꯀꯣ ꯑꯗꯒꯤ ꯑꯩꯅ ꯁꯥꯁꯇ꯭ꯔꯁꯦ ꯑꯩꯅ ꯂꯣꯏ ꯈꯪꯉꯤꯕꯅꯤꯅꯦ ꯑꯩꯅ ꯃꯥꯁꯦ ꯈꯜꯂꯤ ꯑꯗꯒꯤ ꯑꯩꯃꯨꯛ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗꯒꯤ ꯑꯆꯧꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯀꯥꯏꯅ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯂꯥꯛꯑꯦꯕꯀꯣ ꯏꯒꯣꯁꯦ ꯑꯗꯩꯗꯤ ꯏꯒꯣꯁꯦ ꯂꯥꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯇꯩꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯩ ꯂꯥꯛꯄꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯄꯣꯠ ꯃꯔꯤ ꯂꯩꯌꯦꯕ ꯄꯣꯠ ꯃꯔꯤꯁꯤꯅꯅꯦ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯍꯟꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯁꯦ ꯄꯣꯠ ꯃꯔꯤꯁꯦ ꯀꯔꯤ ꯑꯣꯏꯒꯦꯗꯅꯦ ꯑꯃꯅ ꯌꯨꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒ ꯌꯥꯝ ꯐꯗꯅ ꯀꯩꯅꯣ ꯌꯨꯠꯐꯨꯜ ꯑꯣꯏꯔꯤꯉꯩꯗ ꯀꯣ ꯑꯃꯅ ꯋꯦꯜꯊ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕꯗ ꯂꯣꯏ ꯂꯩꯔꯕ ꯑꯗꯒꯤ ꯅꯝꯕꯔ 3ꯗ ꯄꯥꯋꯔ ꯃꯤ ꯑꯇꯩꯗ ꯄꯥꯋꯔꯁꯦ ꯃꯥꯅ ꯄꯥꯋꯔꯁꯦ ꯌꯥꯝ ꯄꯥꯏꯕ ꯄꯥꯋꯔꯁꯦ ꯌꯥꯝ ꯄꯥꯏꯔꯛꯑꯕ ꯑꯗꯒꯤ ꯅꯝꯕꯔ 4ꯗ ꯂꯦꯛ ꯑꯣꯐ ꯐꯣꯔꯁꯥꯏꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯀꯗꯕꯁꯦ ꯎꯕ ꯐꯪꯗꯕ ꯑꯩꯅ ꯁꯤ ꯇꯧꯔꯒꯗꯤ ꯁꯤ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯥꯏꯅ ꯈꯟꯊꯕ ꯉꯝꯗꯕ ꯃꯁꯤꯒꯤ ꯃꯔꯤꯁꯦ ꯌꯥꯎꯔꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯔꯣꯝꯗ ꯃꯤꯑꯣꯏꯕꯁꯦ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯕꯨ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯋꯥꯌꯨꯁꯤꯅ ꯌꯦꯡꯉꯣ ꯆꯍꯤ 90,000 ꯆꯍꯤꯁꯦ ꯀꯌా ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯅ ꯅꯨꯡꯉꯥꯏꯅ ꯆꯥꯎꯈꯠꯇꯅ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯅꯨꯡꯉꯥꯏꯗꯅ ꯂꯩꯔꯝꯕꯗꯣ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯔꯤꯁꯦ ꯄꯨꯟꯈꯤꯕꯗꯒꯤꯗꯤ ꯃꯥꯏ ꯃꯀꯣꯛꯁꯤꯗꯩꯁꯤꯗꯅꯦ ꯖꯦꯂꯦꯁ ꯀꯥꯕ ꯑꯗꯒꯤ ꯑꯦꯟꯚꯤꯌꯁ ꯑꯣꯏꯕꯁꯦ ꯃꯥꯏ ꯃꯀꯣꯛꯁꯤꯗ ꯃꯥꯁꯦ ꯍꯥꯞꯆꯜꯂꯕꯅꯤꯅ ꯃꯥꯏ ꯃꯀꯣꯛꯁꯦ ꯅꯥꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯦꯂꯦꯁꯤ ꯄꯣꯛꯄ ꯃꯤ ꯑꯃꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯑꯦꯟꯚꯤ ꯍꯥꯏꯕꯗꯤ ꯃꯥꯏ ꯀꯜꯂꯛꯄ ꯃꯤꯍꯧꯕꯀꯣ ꯁꯤ ꯇꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯥꯒꯤ ꯑꯦꯅꯤꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯦꯅꯤꯃꯤ ꯂꯩꯔꯛꯑꯦ ꯑꯦꯅꯤꯃꯤ ꯍꯥꯏꯕꯗꯤ ꯌꯦꯛꯅꯕ ꯂꯩꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯤꯉꯣꯟꯗ ꯀꯂꯛ ꯃꯤꯍꯧꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕꯁꯦ ꯑꯗꯨꯝ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯨꯅ ꯂꯩꯔꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗꯩꯁꯤꯗ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯋꯥꯈꯜꯁꯤ ꯂꯩꯔꯛꯑꯕ ꯀꯥꯟꯗꯨꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯦ ꯍꯦꯟꯅ ꯊꯣꯛꯂꯛꯑꯦꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯚꯥꯌꯨꯁꯤꯒꯤ ꯌꯦꯛꯅꯕꯁꯤꯗ ꯍꯩꯍꯥꯌꯥꯁ ꯍꯥꯏꯕꯒ ꯇꯂꯥ ꯖꯪꯘꯥꯁ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯅꯤꯡꯊꯧꯁꯤ ꯃꯥꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯃꯥꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯏ ꯕꯤꯁꯅꯨꯒ ꯂꯛꯁꯃꯤꯁꯦ ꯕꯤꯁꯅꯨꯒ ꯂꯛꯁꯃꯤꯁꯤꯗꯤ ꯑꯅꯤꯁꯤ ꯄꯥꯟꯅꯔꯒ ꯆꯠꯄꯅꯤꯗꯅ ꯃꯣꯏꯁꯤꯅꯅꯦ ꯃꯥꯁꯦ ꯊꯥꯗꯣꯛꯑꯦꯕ ꯃꯥꯁꯦ ꯂꯪꯊꯣꯛꯄꯤꯔꯝꯃꯦꯕ ꯗꯦꯖꯔꯠ ꯇꯧꯕꯤꯔꯦꯕ ꯑꯗꯒꯤꯗꯤ ꯂꯥꯟꯒꯁꯦ ꯊꯣꯛꯑꯦ ꯂꯥꯟꯁꯦ ꯊꯣꯛꯄꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯍꯩꯍꯥꯌꯥꯁ ꯍꯥꯏꯕꯒ ꯇꯂꯥ ꯖꯪꯘꯥꯁ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤꯗꯅ ꯃꯣꯏꯁꯤꯅꯅꯦ ꯃꯥꯁꯦ ꯉꯝꯈ꯭ꯔꯦꯕ ꯀꯥꯈ꯭ꯔꯦꯕ ꯃꯣꯏꯅ ꯖꯣꯏ ꯑꯣꯏꯈ꯭ꯔꯦꯕ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯅ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯅꯤꯡꯊꯧꯔꯦꯟꯗꯨꯁꯨ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯅꯤꯡꯊꯧ ꯃꯥꯅ ꯐꯖꯅ ꯑꯣꯏꯗꯅ ꯃꯥꯒꯤ ꯀꯤꯡꯗꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯗꯅ ꯃꯥꯁꯦ ꯖꯪꯒꯜꯗ ꯐꯣꯔꯦꯁꯇ ꯆꯠꯂꯣ ꯑꯩꯅ ꯃꯥꯁꯦ ꯑꯗꯨꯗꯩ ꯇꯥꯟꯊꯣꯛꯄꯤꯔꯦꯕꯀꯣ ꯃꯗꯩꯗꯤ ꯀꯩꯗꯧꯔꯦ ꯚꯥꯌꯨꯒꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯌꯥꯗꯕꯤ ꯀꯧꯋꯦꯕ ꯑꯗꯣ ꯌꯥꯗꯕꯤꯁꯦ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦꯕ ꯃꯕꯨꯛꯇ ꯃꯆꯥ ꯂꯩꯔꯕ ꯑꯣꯏꯌꯦꯕ
ꯑꯗꯨꯅ ꯃꯥꯒꯤ ꯚꯥꯌꯨꯒꯤ ꯌꯦꯛꯅꯕꯁꯤꯡꯁꯤꯅꯅꯦ ꯃꯥꯁꯦ ꯇꯥꯟꯊꯣꯛꯄꯗ ꯐꯥꯎꯗꯅꯦ ꯄꯦꯟꯗ꯭ꯔꯗꯅꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯄꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯩꯁꯤꯗꯅꯦ ꯃꯣꯏꯁꯤꯅ ꯌꯥꯗꯕꯤꯁꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯁꯤꯒꯤ ꯃꯃꯤꯡꯅꯤꯀꯣ ꯌꯥꯗꯕꯤ ꯍꯥꯏꯁꯦ ꯃꯁꯤꯗꯩꯁꯤꯗꯅꯦ ꯄꯣꯏꯖꯟ ꯒꯔꯥꯁꯦ ꯄꯤꯖꯔꯦꯕ ꯌꯦꯡꯀꯣ ꯃꯕꯨꯛ ꯀꯌꯥꯝ ꯐꯠꯇ꯭ꯔꯤꯅꯣ ꯃꯥꯏ ꯌꯦꯛꯅꯕꯁꯤꯅ ꯑꯗꯨꯕꯨ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯁꯦꯡꯇꯣꯛꯑꯝꯃꯤꯁꯦ ꯃꯥꯅ ꯍꯥꯏꯁꯤ ꯑꯇꯩ ꯄꯨꯔꯥꯅꯥꯗꯗꯤ ꯄद्ꯃ ꯄꯨꯔꯥꯅꯥꯗꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯌꯥꯗꯕꯤꯁꯦ ꯃꯥ ꯄꯣꯏꯖꯟ ꯄꯤꯔꯤꯁꯦ ꯃꯥꯒꯤ ꯚꯥꯌꯨ ꯍꯥꯏꯕꯒꯤ ꯅꯨꯄꯤ ꯁꯦꯀꯦꯟ ꯋꯥꯏꯐꯅ ꯄꯤꯖꯕꯅꯦ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯄꯨꯔꯥꯅꯥꯁꯤꯡꯁꯦ ꯃꯥꯏ ꯃꯥꯒꯤ ꯃꯇꯝꯗꯣ ꯗꯤꯐ꯭ꯔꯦꯟꯗ ꯏꯕꯅꯤꯅ ꯈꯤꯇꯪ ꯈꯦꯠꯅꯕ ꯋꯥꯔꯤ ꯌꯥꯎꯋꯤ ꯍꯥꯏꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯁꯦꯡꯉꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕꯤꯁꯦ ꯃꯥꯁꯦ ꯃꯕꯨꯛ ꯀꯪꯉꯤꯉꯩꯗꯨꯗ ꯃꯉꯣꯟꯗ ꯄꯣꯏꯖꯟ ꯄꯤꯖꯩ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯑꯗꯨꯝ ꯆꯨꯝꯃꯤ ꯍꯥꯏꯕꯗꯤ ꯑꯅꯤꯃꯛꯁꯤꯗ ꯑꯗꯨꯝ ꯑꯦꯀꯥꯎꯟꯁꯦ ꯏꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯚꯥꯌꯨꯁꯤꯅ ꯃꯥꯁꯦ ꯃꯥꯒꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕꯁꯦ ꯑꯔꯥꯟꯕꯁꯤ ꯃꯥ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯇꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯌꯥꯗꯕꯤꯁꯤꯒ ꯃꯥꯁꯦ ꯏꯪꯅ ꯆꯤꯛꯅ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯑꯝꯇꯪ ꯀꯩꯅꯣ ꯂꯩꯖꯔꯒꯦꯅ ꯃꯥꯁꯦ ꯑꯧꯔꯨꯕ ꯀꯧꯕ ꯃꯨꯅꯤ ꯑꯃꯒꯤ ꯑꯥꯁ꯭ꯔꯝꯗ ꯃꯣꯏꯁꯦ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯃꯣꯏꯅꯅꯦ ꯑꯥꯁ꯭ꯔꯝꯁꯤꯗ ꯂꯥꯛꯄꯁꯤꯗꯩꯁꯤꯗꯅꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯕ ꯑꯗꯩ ꯁꯥꯡꯕꯁꯤꯗ ꯅꯤꯡꯊꯧꯁꯦ ꯑꯁ ꯆꯥꯅꯤꯡꯗꯅ ꯆꯥꯛ ꯂꯥꯝꯕ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯊꯛꯅꯤꯡꯕ ꯑꯗꯒꯤ ꯈꯣꯡꯅ ꯑꯝꯇ ꯈꯜꯂꯨ ꯖꯪꯒꯜꯗꯨꯗ ꯀꯨꯏꯅ ꯆꯠꯂꯀꯥꯟꯗ ꯀꯔꯤꯝ ꯆꯥꯔꯛꯇꯅ ꯀꯔꯤꯝ ꯊꯛꯂꯛꯇꯅ ꯂꯩꯕꯅꯦꯕ ꯑꯗꯩꯗ ꯃꯣꯏꯁꯦ ꯂꯝꯕꯤꯁꯤꯗꯩꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗ ꯄꯨꯈ꯭ꯔꯤꯁꯦ ꯂꯩꯔꯝꯕꯁꯤꯗ ꯃꯥꯅ ꯏꯁꯤꯡꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯊꯛꯀꯦꯅ ꯈꯟꯕ ꯑꯗꯩꯗꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯃꯣꯏꯁꯦ ꯏꯁꯤꯡꯁꯦ ꯂꯧꯔꯀꯥꯟꯁꯤꯗ ꯊꯛꯑꯀꯥꯟꯁꯤꯗ ꯃꯣꯏ ꯈꯧꯔꯥꯡꯕꯁꯦ ꯈꯤꯇꯪ ꯀꯣꯛꯑꯕ ꯃꯇꯨꯡꯁꯤꯗ ꯃꯣꯏꯁꯤꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯒ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯄꯥꯟꯗ ꯑꯗꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯎꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯎꯆꯦꯛ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗ ꯎꯆꯦꯛ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯃꯁꯦꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯎꯆꯦꯛꯁꯤꯡꯁꯤꯅꯅꯦ ꯂꯨ ꯕꯥꯍꯨ ꯍꯥꯏꯔꯤꯕ ꯄꯥꯄꯤꯁꯦ ꯑꯁꯤ ꯂꯥꯛꯑꯦ ꯑꯗꯨꯅꯅꯦ ꯃꯉꯣꯟꯗꯒꯅꯦ ꯌꯦꯡꯉꯨ ꯂꯥꯛꯎꯅꯨꯀꯣ ꯀꯥꯏꯅ ꯎꯆꯦꯛꯁꯤꯡꯁꯤꯅ ꯉꯥꯡꯅꯔꯦꯕ ꯑꯗꯒꯤꯗꯤ ꯅꯤꯡꯊꯧ ꯕꯥꯍꯨꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗꯅꯦ ꯃꯥꯅꯅꯦ ꯃꯗꯨ ꯇꯥꯕꯗꯩꯗꯤ ꯃꯥꯁꯦ ꯈꯪꯉꯦꯕ ꯑꯗꯩ ꯃꯥꯅꯅꯦ ꯑꯁ ꯑꯩꯒꯤ ꯃꯛꯇꯗ ꯃꯥꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯁꯤꯊꯕꯤꯔꯦꯗꯣ ꯑꯩꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯎꯆꯦꯛꯁꯤꯡꯁꯤꯅ ꯍꯥꯏꯕ ꯍꯥꯏꯁꯤꯗꯤ ꯎꯆꯦꯛꯁꯤꯗꯤ ꯃꯤꯅ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯔꯤꯄꯤꯠ ꯇꯧꯕꯅꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯄ꯭ꯔꯦꯠ ꯇꯧꯋꯦꯀꯣ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯁꯨ ꯃꯥꯒ ꯃꯥꯏ ꯃꯈꯥꯗ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯁꯥꯖꯔꯝꯕ ꯃꯥꯒꯤ ꯀꯤꯡꯗꯝꯗꯨꯐꯧꯗ ꯃꯌꯥꯝꯅ ꯃꯥꯁꯦ ꯃꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯕꯅꯦꯕ ꯃꯌꯥꯝꯅ ꯍꯨꯔꯥꯟꯈ꯭ꯔꯒ ꯂꯧꯕꯤꯈ꯭ꯔꯀꯥꯟꯗ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯁꯤꯗ ꯅꯤꯡꯊꯧ ꯋꯥꯌꯨꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯁꯦ ꯃꯥꯁꯦ ꯍꯤꯡꯕꯧ ꯍꯤꯡꯅꯤꯡꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯗꯒꯤ ꯃꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯒꯤꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯧꯔꯕ ꯍꯥꯏꯕ ꯑꯥꯁ꯭ꯔꯝꯁꯦ ꯁꯤ ꯌꯧꯕꯗ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯅ ꯃꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯎꯕꯗꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯒꯤ ꯃꯩ ꯆꯥꯛꯄꯗꯨꯗ ꯑꯩꯁꯤꯁꯨꯅꯦ ꯆꯥꯛꯆꯔꯒꯦ ꯑꯩꯁꯨ ꯁꯤꯖꯈ꯭ꯔꯒꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯈꯟꯕꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯨꯅꯤ ꯑꯧꯔꯕꯁꯤꯅ ꯈꯥꯝꯃꯦ ꯃꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯦ ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣꯅꯦ
ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯅꯪꯅ ꯂꯧꯖꯔꯒꯗꯤ ꯃꯤ ꯑꯃ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨ ꯑꯗꯨꯗꯨ ꯀ꯭ꯔꯥꯏꯝꯅꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯅꯁꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯗꯨ ꯑꯩꯒꯤ ꯃꯥꯡꯗꯗꯤ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯀꯩꯅꯣꯗ ꯕꯤꯙꯤꯗ ꯅꯪꯒꯤ ꯗꯦꯁꯇꯤꯅꯤꯗ ꯅꯪꯒꯤ ꯀꯩꯅꯣꯗ ꯅꯪꯁꯦ ꯅꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯑꯃ ꯄꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯌꯥꯗꯕꯤꯁꯦ ꯃꯥꯁꯦ ꯑꯗꯨꯗꯩ ꯇꯞꯊꯔꯦ ꯑꯗꯩ ꯃꯨꯅꯤ ꯍꯧꯖꯤꯛꯀꯤ ꯃꯨꯅꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯗꯩ ꯃꯨꯅꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯑꯃꯨꯛ ꯑꯩꯅ ꯑꯦꯝꯐꯁꯥꯏꯖ ꯇꯧꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯐꯥꯏꯌꯔꯗ ꯃꯥ ꯆꯣꯡꯁꯤꯜꯂ ꯁꯤꯖꯔꯒꯦ ꯍꯥꯏꯕꯗꯤ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯨꯁꯥꯏꯠ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯃꯨꯅꯤꯁꯤꯅ ꯃꯥ ꯀ꯭ꯔꯥꯏꯝꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯃꯤ ꯑꯃ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯂꯦꯚꯦꯜ ꯑꯣꯐ ꯀꯩꯅꯣꯁꯤꯗ ꯑꯗꯨꯅ ꯑꯗꯨ ꯌꯥꯅꯤꯡꯗꯦꯅ ꯑꯗꯨ ꯍꯥꯏꯔꯒ ꯉꯁꯥꯏ ꯌꯥꯗꯕꯤꯁꯦ ꯇꯞꯊꯔꯦꯅ ꯇꯞꯊꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯃꯥꯒꯤ ꯔꯤꯆꯨꯋꯦꯜꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗꯅꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯨꯅꯤ ꯑꯧꯔꯕꯥ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯨꯅꯤꯁꯦ ꯃꯨꯅꯤꯁꯤꯒꯤ ꯂꯩꯐꯝꯗꯨꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯃꯤꯟꯅꯔꯛꯑꯦꯕꯀꯣ